ꯈꯨꯡꯒꯪ ꯑꯃꯗ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯁꯨꯕ ꯍꯣꯠꯅꯕ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯑꯌꯨꯛ ꯉꯟꯅ ꯌꯥꯍꯧꯗꯨꯅ ꯑꯔꯥꯞꯄꯗ ꯂꯩꯕ ꯒꯨꯍꯥ ꯑꯃꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯃꯥꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯅꯤꯈꯛ ꯄꯨꯔꯝꯃꯤ꯫ ꯆꯐꯨ ꯑꯅꯤꯗꯨ ꯆꯩ ꯑꯃꯒꯤ ꯃꯆꯤꯟ ꯑꯅꯤꯗ ꯀꯤꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯆꯐꯨ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯆꯐꯨ ꯑꯃꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ, ꯌꯥꯝꯅ ꯐꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯆꯐꯨ ꯑꯗꯨꯗꯤ ꯃꯈꯨꯜ ꯑꯍꯣꯕ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯣꯕ ꯆꯐꯨ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯏꯁꯤꯡꯗꯨ ꯇꯪꯈꯥꯏ ꯈꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯇꯧꯗꯕ ꯆꯐꯨ ꯑꯗꯨꯗꯤ ꯃꯁꯥ ꯃꯊꯟꯇ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯣꯕ ꯆꯐꯨ ꯑꯗꯨꯕు ꯅꯣꯛꯅꯕꯤꯗꯨꯅ ꯀꯔꯦꯝꯅꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯆꯐꯨ ꯑꯗꯨꯅ ꯑꯍꯣꯕ ꯆꯐꯨ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯌꯦꯡꯉꯨ, ꯅꯍꯥꯛꯇꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯔꯨꯞꯅꯤ꯫ ꯅꯉꯣꯟꯗ ꯄꯨꯔꯛꯄ ꯏꯁꯤꯡꯗꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯝꯕꯤꯗ ꯂꯣꯏꯅ ꯌꯨꯍꯧꯔꯦ." ꯑꯍꯣꯕ ꯆꯐꯨ ꯑꯗꯨ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯆꯐꯨ ꯑꯗꯨꯅ ꯑꯍꯣꯕ ꯆꯐꯨ ꯑꯗꯨꯕꯨ ꯀꯔꯦꯝꯅꯕꯤꯔꯝꯃꯤ꯫ ꯑꯍꯣꯕ ꯆꯐꯨ ꯑꯗꯨ ꯃꯥꯒꯤ ꯑꯋꯥꯕ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯁꯥ ꯃꯊꯟꯇ ꯃꯍꯥꯛ ꯂꯩꯔꯨꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ, ꯃꯃꯜ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯑꯩꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯋꯥꯍꯜꯂꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯅꯍꯥꯛ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯅꯍꯥꯛ ꯀꯔꯤꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ?" ꯑꯍꯣꯕ ꯆꯐꯨ ꯑꯗꯨꯅ ꯃꯈꯣꯟ ꯑꯗꯨ ꯅꯤꯛꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯑꯍꯣꯕ ꯆꯐꯨꯅꯤ꯫ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯄꯨꯔꯛꯄ ꯏꯁꯤꯡ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨ ꯃꯥꯡꯍꯜꯂꯦ, ꯑꯔꯦꯝꯕ ꯇꯥꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇꯁꯨ ꯆꯩꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯏꯀꯥꯏꯖꯩ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯊꯋꯥꯏ ꯋꯥꯔꯤꯕꯗꯣ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯍꯌꯦꯡꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯠꯀꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯅꯍꯥꯛ ꯀꯥꯟꯅꯗꯕ ꯆꯐꯨꯅꯤ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏ." ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯅꯨꯄꯥ ꯑꯗꯨꯅ ꯆꯐꯨ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯣꯕ ꯆꯐꯨ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯅꯍꯥꯛ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯃꯨꯟꯅ ꯌꯦꯡꯉꯨ." ꯑꯍꯣꯕ ꯆꯐꯨ ꯑꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗꯗꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯃꯈꯜ ꯁꯨꯅ ꯃꯆꯨ ꯀꯌꯥꯒꯤ ꯐꯖꯔꯕ ꯂꯩ ꯀꯌꯥ ꯁꯥꯠꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯩꯁꯤꯡ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯅꯥꯝꯃꯤꯕꯅ ꯍꯨꯝꯕꯗ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯅ ꯐꯨꯒꯥꯏꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯠꯄ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯀꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯏꯁꯤꯡ ꯑꯗꯨ ꯇꯪꯈꯥꯏ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕꯗු ꯎꯔꯨꯕꯗ ꯃꯍꯥꯛ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯐꯖꯕ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨ ꯎꯔꯨꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯁꯤꯡ ꯑꯁꯤ ꯄꯤꯛ ꯊꯟꯅ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ." ꯅꯨꯄꯥ ꯑꯗꯨꯅ ꯆꯐꯨ ꯑꯗꯨ ꯃꯥꯒꯤ ꯃꯔꯦꯡꯕꯥꯟꯗꯒꯤ ꯊꯥꯡꯊꯗꯨꯅ ꯑꯍꯣꯕ ꯆꯐꯨ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨ ꯂꯥꯜꯂꯤ꯫ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯩꯁꯤꯡ ꯑꯗꯨꯅ ꯁꯥꯠꯂꯤꯕꯗꯨ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯗꯨ ꯈꯛꯇꯗꯅꯤ, ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯗꯨꯗꯗꯤ ꯂꯩ ꯁꯥꯠꯇꯦ." ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯐꯨ ꯑꯍꯣꯕ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯅꯥꯀꯟꯗ ꯈꯛꯇ ꯂꯩ ꯁꯥꯠꯂꯒ ꯁꯣꯔꯣꯛꯀꯤ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯁꯥꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯅꯍꯥꯛ ꯆꯐꯨ ꯑꯍꯣꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯆꯠꯀꯗꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯑꯩꯅ ꯂꯩ ꯃꯔꯨꯁꯤꯡ ꯍꯨꯟꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯉꯣꯟꯗꯒꯤ ꯌꯨꯔꯛꯄ ꯏꯁꯤꯡ ꯑꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯔꯤꯕꯅꯤ꯫ ꯑꯗꯣ ꯅꯍꯥꯛ ꯅꯁꯥꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯄꯨꯝꯕ ꯑꯁꯤ ꯐꯖꯔꯕ ꯂꯩꯁꯤꯡꯅ ꯄꯤꯛ ꯊꯜꯂꯦ꯫
Hꯧjikti chaphu ahoba adu haraubagi ngamkhai laikhidre. Mahakki awabasing adu loina kaukre. Hojikti mahak asi icham chamba chaphuni khankhidre. Nupa aduna chaphu aduda munna yenglaga hairaki. Marup, nahakna nasa asi kanadraba chaphuni haina khallabasu nahakna miyoi kayagi nungaibadi pokhalle. Nahak atoppa chaphudagi karisu taba natte. Nahakti nahakki lamda khwaidagi matik charaba chaphuni. Nupa adugi wa adu tabadagi chaphu ahoba adu wakhal nungaijaki. Marupsing punsida thawai nungaitaba pukning waba nungaitaba thodok kaya tholakpa yai. Adubu khudong thiba nungaitaba thodok kaya asinasu nakan amaromdagi yenglabadi aikhoida kanaraba para kaya ama piri. Atopa miga changdamnaduna thawai nungaitana leibagi mahutta isana isada thauna haptuna isa asi khwaidagi matik chaba miyoini khanna nungaina hingsi haibadu wari asina takli. Mayam pumnamakpu thagatchari.